ꯅꯣꯏꯗ ꯍꯥꯎꯕ ꯌꯥꯝ ꯆꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯁꯦ ꯍꯧꯔꯛꯇꯦꯅꯦ ꯈꯣꯠꯇꯦꯅꯦꯒ ꯍꯥꯏꯔꯛꯄ ꯌꯥꯝꯅ ꯆꯥꯒꯟ ꯊꯛꯀꯟꯕ ꯃꯤꯁꯨ ꯅꯠꯇꯦꯕ ꯑꯩꯁꯦ ꯀꯌꯥ ꯃꯧ ꯑꯣꯏꯔꯨꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯐꯔꯛ ꯇꯥ ꯑꯗꯨꯗꯨꯅ ꯃꯨꯛꯕꯥꯡꯒ ꯇꯥꯈꯤꯕꯅꯦ Hi everyone, ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯔꯣꯏ ꯆꯨꯞꯄꯛꯀꯦ ꯊꯔꯣꯏ ꯊꯣꯡꯕꯅꯦ ꯄꯨꯖꯔꯛꯏꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯇꯧꯒꯦꯗꯤ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦꯕ ꯈꯨꯗꯥꯅ ꯆꯥꯅꯤꯡꯉꯦꯅ ꯂꯩꯔꯛꯄ ꯑꯗ ꯑꯩꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯍꯧꯔꯒꯦꯅ ꯅꯝꯊꯣꯛꯍꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯅ ꯀꯩꯅꯣꯝꯇ ꯁꯤꯡꯗꯣꯛꯆꯔꯛꯀꯦ ꯑꯍꯥꯎꯕꯈꯩꯁꯦ ꯅꯣꯏꯗ ꯂꯣꯏ ꯆꯥꯔꯦ ꯅꯣꯏꯗ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯁꯦ ꯍꯧꯔꯛꯇꯦꯅꯦ ꯈꯣꯠꯇꯦꯅꯦꯒ ꯍꯥꯏꯔꯛꯄ ꯑꯗꯩ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜꯅꯦꯅ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁꯇꯣ ꯐꯪꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯖꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯛꯁꯦꯁ ꯀꯃꯥꯏꯅ ꯑꯣꯏꯅꯤ ꯑꯗꯣ ꯂꯩꯗꯅ ꯆꯥꯖꯕ ꯅꯠꯆꯗꯦ ꯑꯗꯣ ꯌꯥꯝꯅ ꯆꯥꯒꯟ ꯊꯛꯀꯟꯕ ꯃꯤꯁꯨ ꯅꯠꯇꯦꯕ ꯑꯩꯁꯦ ꯀꯌꯥ ꯑꯍꯥꯎꯕ ꯀꯩ ꯆꯥꯕ ꯄꯥꯝꯖꯕ ꯃꯤꯁꯨ ꯅꯠꯇꯦꯕ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯆꯦꯅꯦꯜ ꯑꯣꯏꯅ ꯍꯥꯡꯒꯦꯅ ꯈꯟꯖꯗꯦꯕ ꯍꯥꯏꯗꯤ ꯃꯇꯝꯒꯤ ꯗꯤꯖꯥꯏꯟ ꯑꯣꯏꯕꯒꯨꯝꯕ ꯁꯨꯝ ꯑꯗꯨꯒꯨꯝꯕ ꯅꯝꯖꯦꯅ ꯈꯟꯕꯅ ꯑꯗꯨꯝ ꯃꯧ ꯑꯣꯏꯔꯨꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯐꯔꯛ ꯇꯥꯕ ꯑꯗꯒꯤ ꯕ꯭ꯂꯣꯒꯤꯡ ꯇꯧꯗꯧꯁꯨ ꯑꯩꯈꯣꯏꯗ ꯑꯅꯧꯕꯅꯤꯅ ꯃꯤꯅ ꯀꯌꯥ ꯌꯦꯡꯅꯤꯡꯕ ꯑꯣꯏꯔꯣꯏꯕ ꯑꯗꯨꯗꯨꯅ ꯃꯨꯛꯕꯥꯡꯒ ꯇꯥꯈꯤꯕꯅꯦ ꯃꯔꯛ ꯃꯔꯛꯇ ꯕ꯭ꯂꯣꯒꯤꯡ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤꯗꯤ ꯁꯨꯝ ꯗꯤꯖꯥꯏꯟ ꯑꯣꯏꯕꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯇꯧꯖꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯗ ꯍꯥꯏꯍꯧꯗ꯭ꯔꯦ ꯊꯔꯣꯏꯁꯦ ꯕꯦꯁꯣꯟꯒ ꯊꯣꯡꯕꯅꯦ ꯊ꯭ꯔꯨꯕꯤꯠ ꯍꯌꯦꯡ ꯑꯩꯅ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯒꯤꯞ ꯑꯦꯋꯦ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯈꯪꯅ ꯇꯧꯖꯔꯛꯈꯤꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯁꯛꯁꯦꯁ ꯑꯣꯏꯗꯕ ꯌꯥꯗꯦꯅ ꯃꯁꯤꯗꯩꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯖꯗꯦ
ꯂꯥꯏ ꯊꯔꯣꯏ ꯑꯩꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯃꯤ ꯑꯃꯅꯦ ꯂꯥꯏꯔꯖꯔꯕꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯒꯤ ꯁꯤꯗꯩꯁꯦ ꯆꯪꯍꯟꯖꯕꯒꯤ ꯁꯨꯝ ꯇꯧꯗ ꯌꯥꯗꯅ ꯇꯧꯔꯤꯅꯦꯕ ꯃꯃꯥꯏꯒꯤꯗ ꯌꯥꯎꯔꯝꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯔꯣꯏꯁꯦ ꯃꯃꯥꯏꯔꯣꯝꯗ ꯆꯨꯞꯄꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯅꯤꯡꯂꯣꯝꯗ ꯆꯨꯞꯄ ꯀꯥꯟꯗ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯗꯅ ꯆꯥꯛ ꯌꯥꯝ ꯍꯥꯞꯄꯛꯀꯅꯨ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯛ ꯌꯥꯝ ꯆꯥ ꯌꯥꯗꯕꯅꯦꯕ ꯊꯔꯣꯏ ꯉꯥꯛꯇ ꯆꯨꯞꯄꯅꯤ ꯊꯔꯣꯏꯁꯨ ꯑꯩ ꯐꯨꯠꯄ ꯂꯣꯏ ꯇꯥꯍꯧꯔ ꯃꯥꯜꯂꯦ ꯑꯍꯥꯟꯕ ꯑꯌꯥꯝꯕ ꯑꯣꯏ ꯂꯥꯁꯀꯤ ꯊꯔꯣꯏꯁꯤꯗꯤ ꯃꯅꯤꯡ ꯀꯛꯑꯝꯗ꯭ꯔꯦ ꯆꯤꯈꯥꯏꯒꯦꯗꯍꯦ ꯄꯥꯝꯃꯨꯏ ꯁꯨꯛ ꯍꯥꯎꯕꯁꯤꯕꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯑꯗꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯃꯃꯝꯅ ꯑꯩ ꯇꯧꯕꯤꯔꯛꯄꯗꯨꯅ ꯑꯩꯅ ꯍꯔꯥꯎꯖꯗꯣꯏꯅꯦꯕꯀꯣ ꯄꯨꯟꯁꯤꯒꯤꯁꯨ ꯀꯥꯎꯖꯔꯣꯏꯗꯣꯏꯅꯦ ꯑꯗꯣ ꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ